ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯤꯡ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯔꯣꯏ ꯆꯥꯕꯤꯔꯣꯏꯅꯀꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯖꯔꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯅꯤ ꯊꯔꯣꯏꯁꯦ ꯃꯥꯅ ꯀꯌꯥꯝ ꯆꯨꯞꯄ ꯉꯝꯒꯦꯅ ꯀꯌꯥꯝ ꯆꯨꯞꯄ ꯉꯝꯒꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯕ ꯍꯧꯔꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯡꯁꯤꯜꯂꯛꯂꯦ ꯃꯥ ꯃꯩꯇꯩ ꯆꯅꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯇꯧꯋꯦꯕꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕ ꯃꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯍꯥꯎꯕ ꯍꯥꯎꯋꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯇꯥꯕ ꯊꯔꯣꯏꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯍꯥꯟꯕ ꯗꯥꯎꯗꯤ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡ ꯀꯛꯇꯕ ꯑꯣꯏꯔꯝꯃꯦ ꯗꯥꯎꯁꯤ ꯌꯦꯡꯉꯨ ꯑꯍꯥꯟꯕ ꯆꯨꯞꯄ ꯊꯔꯣꯏꯁꯦ ꯃꯅꯤꯡ ꯀꯛꯑꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯨꯞꯄ ꯌꯥꯗꯕ ꯌꯥꯎꯋꯦ ꯆꯥꯕ ꯃꯥꯁꯦ ꯌꯥꯝ ꯌꯥꯡꯉꯦꯕꯀꯣ ꯊꯔꯣꯏ ꯆꯨꯞꯄꯗꯤ ꯑꯩꯅ ꯌꯥꯡꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦꯗ ꯌꯥꯗꯕ ꯌꯥꯎꯋꯦ ꯊꯔꯣꯏ ꯈꯛꯇ ꯆꯥꯒꯗꯕꯅꯤ ꯆꯥꯕꯤ ꯇꯨꯕꯤ ꯇꯥꯟꯅꯕꯗꯤ ꯆꯥꯛꯄꯨ ꯍꯨꯛꯇꯣꯏꯔ ꯊꯔꯣꯏꯕꯨ ꯆꯥꯕꯤ ꯀꯃꯥꯏꯅ ꯇꯥꯔꯦ ꯃꯤꯃꯤꯁꯤꯡꯖꯨ ꯈꯨꯍꯥꯎ ꯑꯃ ꯄꯨꯛ ꯃꯥꯡꯍꯣꯛꯇꯅ ꯂꯣꯏꯔꯦ ꯆꯨꯞꯄ ꯍꯧꯒꯠꯂꯦ ꯉꯁꯤꯗꯤ ꯆꯥꯁꯤꯜꯂꯅꯤ ꯍꯌꯦꯡꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯛꯁꯨ ꯆꯥꯎ ꯀꯩꯅꯣ ꯃꯐꯝ ꯌꯥꯎꯗ꯭ꯔꯦ ꯐꯦꯟꯁꯤꯗ ꯄꯥꯐꯣꯔ ꯎꯊꯔ ꯂꯣꯏꯔꯦ ꯂꯝꯍꯦꯟꯕ ꯊꯔꯣꯏ ꯌꯥꯝ ꯌꯥꯎꯔꯤ ꯑꯃꯨꯛ ꯆꯤꯡꯕ ꯂꯥꯛꯇꯕ ꯃꯅꯥ ꯈꯔ ꯀꯜꯂꯦ ꯆꯥꯛ ꯑꯃꯨꯛꯇ ꯍꯨꯛꯆꯔꯤꯌꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯍꯥꯞꯆꯤꯜꯂ ꯃꯥꯜꯂꯦ ꯑꯅꯤ ꯍꯥꯞꯄꯤꯅꯦ
ꯌꯥꯗꯕ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦ ꯍꯥꯞꯇꯦ ꯑꯃꯃꯝ ꯇꯧꯔꯦ ꯆꯦꯛ ꯇꯧ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯦ ꯑꯗꯨ ꯅꯪ ꯈꯪꯉꯤ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯆꯪꯕ ꯌꯥꯎꯈ꯭ꯔꯦ ꯁꯥꯏꯗꯅꯤꯗ ꯈꯔ ꯄꯤꯛꯄꯗꯣ ꯑꯗꯨꯝ ꯆꯤꯡꯕꯗ ꯄꯨꯂꯞ ꯆꯪꯈ꯭ꯔꯦ ꯑꯁ ꯁꯝꯒ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯩꯇꯩꯔꯣꯟ ꯒꯨꯟꯗꯥ ꯃꯥꯜꯂꯦ ꯁꯤꯅꯁꯦ ꯀꯥꯡꯁꯣꯏ ꯃꯤꯗꯒ ꯆꯥꯔ ꯌꯥꯝꯅ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯦ ꯅꯣꯔꯃꯦꯜꯗ ꯆꯥꯕꯁꯦ ꯃꯤꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯃꯥꯜꯂꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯈꯨꯆꯥ ꯆꯥꯕ ꯆꯥꯎ ꯃꯨꯛꯕꯥꯡꯒꯤ ꯑꯁꯦꯡꯕ ꯈꯨꯆꯥ ꯃꯨꯛꯕꯥꯡꯒꯤ ꯑꯁꯦꯡꯕ ꯈꯨꯆꯥꯅꯤ ꯍꯥꯎꯋꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯨꯍꯥꯎ ꯑꯃ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯁꯥꯔꯕꯅꯤꯅ ꯍꯥꯎꯔꯝꯒꯅꯤ ꯃꯣꯔꯣꯛ ꯁꯥꯕꯁꯤꯗꯅꯦ ꯍꯥꯎꯔꯤꯁꯦ ꯑꯩꯗꯤ ꯄꯨꯛ ꯆꯥꯛꯂꯛꯇꯧ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯞꯄꯣ ꯌꯥꯗꯕ ꯌꯥꯎꯋꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯤ ꯌꯥꯍꯟꯒꯅꯤ ꯌꯥꯗꯦꯅꯦ ꯂꯤꯞꯁꯇꯤꯛꯀ ꯉꯁꯪ ꯉꯥꯡ ꯇꯩꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯆꯨꯞꯄꯗ ꯊꯥꯎꯔꯦꯛ ꯀꯥ ꯂꯩꯔꯦ ꯐꯖꯔꯦ ꯑꯩ ꯂꯤꯞꯁꯇꯤꯛꯀ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯊꯔꯣꯏ ꯆꯨꯞꯄꯗ ꯉꯥꯛꯇꯪ ꯅꯞ ꯇꯥꯔꯦ ꯑꯩ ꯁꯤꯔꯦ ꯍꯧꯖꯤꯛ ꯌꯥꯗꯕ ꯀꯦꯕꯤꯗꯦ ꯌꯥꯎꯋꯦ ꯉꯥꯏꯅ ꯍꯥꯞ ꯌꯥꯏ ꯃꯌꯥꯝ ꯊꯔꯣꯏꯗꯒꯤꯁꯨ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯗꯒꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦꯕꯀꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥ ꯄꯥꯝꯃꯒ ꯄꯣꯡ ꯍꯋꯥꯏ ꯅꯪꯁꯨ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯣ ꯌꯥꯗꯕ ꯌꯥꯎꯗ꯭ꯔꯣ ꯀꯩꯅꯣ ꯊꯔꯣꯏ ꯆꯨꯞꯄꯁꯦ ꯌꯥꯎꯋꯦ ꯑꯅꯤꯈꯛ ꯌꯥꯎꯋꯦ ꯀꯥꯏꯗꯕ ꯀꯥꯏꯗꯅꯣ ꯌꯥꯎꯁꯪꯉꯦ ꯅꯪ ꯌꯥꯗꯕꯤꯔꯣ ꯉꯥꯛꯇꯪ ꯍꯥꯏꯔꯒ ꯍꯣꯏ ꯑꯅꯤꯈꯛ ꯀꯩꯁꯦ ꯂꯧꯒꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯌꯥꯔꯔꯣꯏ ꯄꯥꯄꯔꯁꯨ ꯊꯣꯛꯑꯦ ꯐꯦꯅ ꯍꯥꯞꯄ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯤꯁꯤꯡꯁꯨ ꯆꯥꯡꯉꯝꯗ ꯆꯥꯗꯣꯏꯅꯦ ꯃꯣꯔꯣꯛꯁꯦ ꯀꯥꯏꯔꯒꯅ ꯑꯩ ꯃꯣꯔꯣꯛ ꯀꯥꯏꯅ ꯆꯥ ꯉꯝꯗꯕ ꯄꯥꯄꯥꯖꯤꯗꯤ ꯐꯖꯔꯦꯍꯦ ꯃꯒꯨꯟ ꯂꯣꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯇꯥꯕ ꯊꯔꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯅ ꯈꯨꯟꯕꯅꯦꯕ ꯑꯗꯣ ꯁꯖꯦꯟ ꯄ꯭ꯂꯥꯟꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯏꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯨ ꯌꯥꯝꯅ ꯇꯧꯖꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯀꯣꯕꯤ ꯇꯧꯔꯒ ꯑꯗꯨꯒ ꯃꯤꯃꯤ ꯇꯤꯜꯍꯧ ꯇꯧꯔꯒ ꯑꯗꯨꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯤꯅꯦꯕꯀꯣ ꯑꯍꯦꯟꯕ ꯃꯊꯦꯜ ꯑꯝꯇ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯤꯡꯗꯣ ꯃꯃꯥꯡꯗꯒꯤ ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ
ꯑꯁ ꯂꯩꯕ ꯈꯔ ꯁꯨꯝ ꯇꯧꯖꯔꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕꯗꯕꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯣ ꯑꯩꯗꯤ ꯊꯕꯤ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯌꯥꯎꯍꯟꯅꯤꯡꯕꯅꯦꯕ ꯊꯕꯤꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯊꯕꯤꯗꯣ ꯂꯩꯇ꯭ꯔꯦ ꯌꯥꯎꯗꯦꯕ ꯊꯕꯤꯗꯣ ꯊꯔꯣꯏ ꯊꯣꯡꯕꯒ ꯊꯕꯤꯒ ꯆꯥꯟꯅꯕꯅꯦꯕ ꯑꯗꯣ ꯊꯕꯤꯗꯣ ꯌꯥꯎꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯊꯝꯃꯣ ahora esto que te lo no fue muy claro ui dồi ôi Giang mà muốn đi này bay chụp cái gì đó rồi ta sẽ lôi cho cái thân ra rồi kita biến thần rồi thôi cái mày ăn củ háo mấy cũng đang hào đây rồi vô đây kìa tôi vào đi nào tôi đào lên rồi trao ra bạn 꼭 불안다 잘 와, đi thả đấy 못한 거야 nhìn quá ổn á yang pwede po pwede mo bang tuwag tapos siya bang tuwag kasi atum tawag talaga ko hadi kaya ni matam sangabaga dari problem siya matong san hibaga mubang na tuwag pang naman niya ko ito hindi matang atum mubang ko tawag ni duga mayam na kari sabi daw na haba ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯀꯅꯤ ꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯅꯣꯏ ꯆꯤꯜꯍꯥꯎ ꯈꯔꯅ ꯃꯃꯥꯡ ꯈꯔꯅꯤ ꯃꯃꯥꯡꯗꯀꯣ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯅꯦꯕ ꯁꯥꯗ ꯃꯃꯥꯡꯗ ꯀꯩꯅꯣ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯊꯔꯣꯏ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯥꯒꯦ ꯈꯜꯂꯦ ꯊꯔꯣꯏ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯗꯦꯟ ꯄ꯭ꯂꯥꯟ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯡꯒꯠꯂꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦꯕ ꯍꯥꯎꯁꯨ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯅꯪ ꯍꯧꯖꯤꯛꯇꯣ ꯀꯔꯤ ꯍꯥꯏꯕ ꯁꯟꯗꯦꯟ ꯄ꯭ꯂꯥꯟ ꯍꯥꯏꯔꯣ ꯍꯣꯏ ꯑꯩꯗꯤ ꯁꯟꯗꯦꯟ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯇꯥꯔꯨꯔꯦ ꯁꯥꯔꯦ ꯌꯦꯡꯉꯦ ꯉꯁꯤꯒ ꯆꯠꯈꯤꯗꯣ ꯍꯥꯏꯕꯗ ꯍꯥꯞꯄꯗꯨ ꯃꯣꯔꯣꯛ ꯍꯥꯞꯄꯝꯗꯥꯏꯗꯗꯤ ꯕ꯭ꯔꯦꯛ ꯀꯥꯎꯗꯦ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯀꯥꯞꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯕꯁꯦ ꯃꯨꯆꯥꯕꯤꯅ ꯆꯥꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯈꯪꯗꯦ ꯃꯨꯆꯥꯕꯤꯅ ꯆꯥꯕ ꯃꯥꯜꯂꯤꯔ ꯃꯤꯅ ꯆꯥꯕ ꯃꯥꯜꯂꯤꯔ
ꯅꯨꯄꯤꯅ ꯆꯥꯕ ꯃꯥꯜꯂꯤꯗ ꯖꯦꯅ ꯆꯥꯕ ꯃꯥꯜꯂꯤꯗ ꯑꯃꯥꯅ ꯃꯥꯟꯖꯔꯅꯤ ꯑꯩꯒꯤ ꯆꯥꯕꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯗꯤ ꯑꯗꯨꯝ ꯆꯥꯖꯒꯦꯀꯣ ꯀꯩ ꯈꯨꯠꯆꯥ ꯃꯥꯡꯒꯤꯁꯤꯕꯣ ꯅꯨꯡꯁꯥꯕꯨꯗꯤ ꯆꯥꯕ ꯃꯥꯜꯂꯤ ꯀꯥꯟꯗ ꯍꯥꯏꯕ ꯌꯥꯎꯗꯨꯗ ꯃꯥꯏ ꯃꯃꯤꯠꯇ ꯃꯥꯟ ꯇꯧꯔꯤꯅꯦ ꯑꯩꯁꯨ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯊꯨꯝꯗꯣꯒ ꯑꯗꯨꯝ ꯆꯥꯏꯕꯀꯣ ꯅꯪ ꯀꯃꯥꯏꯅ ꯆꯥꯏꯕ ꯇꯥꯎꯗꯅꯣ ꯏꯟꯖꯥꯡ ꯆꯥꯕꯗꯤ ꯌꯦꯡꯖꯕ ꯌꯦꯡꯖꯕ ꯆꯥꯕꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯍꯨꯠꯀꯩꯅ ꯀꯃꯥꯏꯅ ꯍꯨꯠꯀꯅ ꯌꯦꯡꯉꯦꯕꯀꯣ ꯃꯥ ꯀꯃꯥꯏꯅ ꯍꯨꯠꯀꯩ ꯀꯃꯥꯏꯅ ꯍꯨꯠꯀꯅ ꯌꯦꯡꯉꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯉꯥꯏꯈꯣ ꯃꯊꯪꯗ ꯁꯦ ꯃꯨꯠꯈ꯭ꯔꯕ 1 2 3 go anh làm gì vậy làm sao vậy ꯃꯔꯤ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦꯕ được máy ra ꯂꯧꯅꯕ cái máy nhá tao rồi ra một quả được trước đây là gì nè cái cục này bạn nè hai nhân được đi nghề được kia bây giờ lịch cục thì cái này ta cá nó chán không còn sao thì được bây giờ cái biết được cái này một quả nhà bảo là vì cái nói ta bên kia thì cái ta là cái gì mà làm nè mà phiêu cái này thì thì sẽ biết được cái này một quả ta lên rồi đi mà bạn không sao ngạt lên cái gì anh cái chụp bây giờ mình chúng bây giờ tại bây giờ đi cái chân cứ mari xe anh toàn cái chỗ nhiều rồi mà lưỡi áp sang cái đi một rau lấy ê chỉ cái nồi này mai xin chữ gì rồi lối chip mai tao có lẽ 이런 거에 사과를 해봐. 이거 우겨보냐? 내가 아빠 없나 뭐? 뭐 아니 합쳤네. 뭐 아니 하필이 여기 친구다. 누구냐? 그러고 정말 요즘 뭐 사들이 하고 때문에 막 우리 저기 보기 좀 모르고 살루래 그러니까 우리 친구도 우리 한테 누래 보고 사바나 보고 레레 잡는데 사바 그러자 나는 나가 생각 때 양을 모르고 잡았네. 나는 수장 그래. 그러다가 야, 되네. 아, 싸네. 나도 뭐 구독 그래요. ấy nào là mình cũng không được em chỗ đố mà đi nó ăn thôi mà đi nào tôi thuê mày cô nãy giờ thì mày cúi nát rồi em rồi lời giật mắng âm ra rồi về kia làm sao rồi đấy rồi mà trình sẽ đi sao rồi ngầm để chụp ngầm để qua anh đi thôi chứ mà thực tế thôi đâu đi thôi sao hấp phiếu hả bà thôi đâu đi chụp bé nó thôi chỉ mình xin kia mà qua mang cả chụp cái nói rồi mà đi hết mình đúng không 에 싸로 이제 합들리게 아니 왜 드디어 아니 말이 따로
Nithoi, Kumari, Ibu Taruk, Ibu Nipan, Yangkai, Yangkai Nithoi, Yangkai Humdoi. Ai sẽ action ta đấy. Jula sadre bako. Ai gan no? Yangkai ga Humdoi ko. Magi suma sithi lagi maya. Bro sare. Sina khoi dana sa bu ni bako. Magi sidi hen madi ma de je. Ani Ubu, Ubu Nithoi, Ubu Mari, Ubu Taruk, Ubu Nipan, Ubu Tra Nithoi, Nagisu, Ubu Tra Humdoi Nagisu, Ubu Tra Humdoi, Ubu Tra Mari, Ubu Tra Mudang dulu ani tu. Apa kata ni? Apa kata sulit muka lawan ini? Ubu Tra banga. Padahal Ubu Tra banga cupe. Aina Yangkai Humdoi cupe bako. Ato masuk jura tade. Ado mana di hele ba koy gundagi do mayam ay Mayam ni yam nungai bam na. Apo ba mi aka mi na kun thang nai bi ai. ado hoji ko ay mimi su je loi na cha ba mana re yung ne katang me gi lemi se do koy da gi yung se ma cha de ba mimi sin ju de ne hele sai si sa ma ne kai no koy ni nga thori ne ta de so do mayam ko ji cha ba se loi da re ado mayam Ai loi de. mayam na video se yeng ba da nungai ba taragadi video se hobadagi ne lobi phawba yengbiyo aduga anoba channel sing yengbi taragadi agi channel se like share aduga subscribe tawbiyo ado mayam ibning sibiyo agi channel se ibning sibiyo aduga mathangi video mu mayam ngai minarase mathangi video da mu ai nungai video mayam makhan gi mu kuduna lakcharagi aduga ngasi ko mayam bye bye